Manipur Top Channel dagi video amda thagasage ngasi phongda November gi tang 12 da Pandam Political Party singi apunba mipham phamkhre warep laokhre tha sigi 15 da Political Party sing section mipham phamgadawri Naga Pistoki Waroi Singamari Lainana Manipur People Democratic Alliance na sinduna all political party gi mifam ama ngasi major khulda laiba Manipur Press Club ta pangthokrai mifam adu Manipur People Party gi President o Jugindro amadi Manipur People Democratic Alliance ki chairman chu oiriba LGP gi Vice President Salam Ibohalna recite tawduna pangthokhi Mipham aduna tha asigi 15 da political party singi oiba section mipham ama famannaba yauna tungan ba warep singsu laukhi ahanba warep da akhanaba Manipur Assembly mipham ama koba mipham aduna naga pistok ka Manipur gi apunbagi saktamda akaiba pihandaba Manipur da punna khundaminariba furup kangluk kunthraga mari henbagi interest sokpa thabak tawhandaba state asida tonganba administration autonomous territorial council Panaga cultural body 6 schedules na handaba yauna warep loba assembly famdana warep loba ngamloidaba oiragana maram ngamdabagi maram miyamda Manipur lengak na singdokpa anisubu warepta framework agreement ki manungda yauriba waroi political party na Manipur lengak PM Home Minister amadi Manipur gi governor da memorandum thaduna taknaba Karigumba India lengak na khangendaba tarabadi minister na pham thadokani haiduna akaknaba matam thaduna center da taksinaba all political party na Manipur lengak ta dabi tawba loinana center na wafam asina thaiduna thamlabadi lengak ki oiba tonganba warep lawgani haiduna center da khangengadabani haina all political party na taksinaba haina warep na khre ahum subada tha asigi taraga nipan da phamgadawriba parliament mifamda Manipur gi MP marina hauzik oiriba Manipur gi issue asi parliament da puthoktuna Manipur da khundaminariba kanglup furup amata interact sokpa yaroi indonaga pistokna Manipur gi territorial integrity da akaiba piroi haibigi thajaba parliament mifamda Manipur gi MP marina puthoktuna Pihannaba hotnaba all political party mifam da warep nakre mari subada India lenga ki Home Minister gi wafam silhai oibana thajaba leite state government center government amadi mari lainaba authority na Indo-Naga Pistok na Manipur gi apunbagi saktam kaihaloi amadi kanglup amatagi interact thabak tawroi haibigi thajaba piba warol oina Manipur laibak amadi India lengak na pibinaba all political party na taknaba haina warep nare Mangasubu wareta lagliba November gi section 15 da political party singi oiba section mifam ama Kaisampat junction da ayupung 12 da phamba masipuna maki thaudang Manipur People Democratic Alliance na lawba haina all political party gi mifam na mot amata oina warep na re haidi and thank you